अहानबद मरोय पाउसिंग पिजरी रिलीफ कैम्प चंगजफम लौदुन लेरिबा लेबर कार्ड पाइबे इमुंग लिसिंग अमदा अंगांग सिंगी मही मसिंग तमननबगिदमक इमुंग अममदा सेल ओइना लुपा लिसिंग मंगागी ओइबा मतेंग पांगख्रे हौजिक थोलिबा कांगलुप के इरांग असि बीजेपी ना लेबाक शासन तौबा हेतबदगी थोकलिबनी मरम अदुना मसिगी रेस्पोंसिबिलिटी बीजेपी न पुगदबनी हाइना ऑल पॉलिटिकल पार्टी तराना फोंदोक्रे अमरी खांगाबोक्त लेबा राइस रिसर्च सेंटर हॉल दा कुंट्रागा माथोई सिबा वर्ल्ड मेंटल हेल्थ डे की थोरम पांगथोक्रे खुरमजरी ममी टीवी प्राइम टाइम न्यूज मिजिंग ताबिर पुनपु अमरजित थोकसोमना तराम नोकचरी होजि पाउ सनोक पिजरी मणिपुर थोलिबा इरांग असिना मरम ओइरगा मयुम मकई तुमना मई थादोक पिखिबदगी लानजेलक्तुना रिलीफ कैम्प सिंगदा संगजफम लौदुना लेरिबा लेबर कार्ड पाइबा इमुंग लिसिंग अमदा अंगांग सिंगी मही मसिंग तमनरबगिदमक्ता अखनबा स्कीम अमगी मखादा इमुंग अमममदा सेलगी ओइना लुपा लिसिंग यांखई लिसिंग मंगागी मतेंगबांग खुसिनख्रे ngasi chief minister gi secretariat ta pangthokiba thoram aduda mateng asi hanasu labor card paiba imung lising amaga samanga da mateng pangkhre amadi makhata na su scheme masigi makhada mahiroi singi mahi masing tambada akaiba pidanaba amadi relief camp sing da leiriba singi pension medical reimbursement amadi atopa kaya amasu sarkar gi maikai dagi piba yaba tengbang pidano hotnagani haibu afam chief minister na phungdoki Boiba asira sogapan nangilo maya masina mara markada asi lakada ba anu biro dari nikah dari phone le loge nahi hidu besin biro ngai karba to hidu besin jawa ba jawa ba khana le liwa maya sigi halada ngai karba le besin maya le se awa ba khani ba lagi do khara ma bi khara de mara mo le kada nasi biro ni lata ko biro ni mapun phara na thokko ni kanno ngomni ha je khaje besin ni kunga se ka khaje biro maya manga okon ni na ya manga ya very things ne na ai samoiga nunti bi maya pai bi village manager post hobum ubi hobotsaw lai mara puraki nunti ke me to with data so I am not going to be data. Because if you don't make any details, we are going to make a week. I don't know. Labor, you have over. May suffer, may suffer. Di lah juga, hendak le kamu. Jadi kau ni mau kamu kali kau. Ayam ber jumlah isak bersih. Kau hendak le mau apa? Kau ni dia, ada lagi suami kau dah kau dia jumlah bersih. Mau hendak le kau le mau apa? Hai kan le mau apa bersih begini. Normal di sekolah normal ni normal ya. Kau ni hendak oh. Agriculture department, horticulture department, industry department, expression of Thar, migrants in the house, handling the political forest, Maruman Thaba, a woman with a progress, and Maruman, and the sea, and also inform of the need to be the little people need to be to find the cinema of people, second time people, Hana people, Baru Karena begitu dari awal itu diberi misal kita ada apa ini masih kita boleh cuma ada education ni discuss professional segi orang sendiri education ni kita education ni bukti sahaja ni kalau masih kelas jadi kita nak apa boleh dari koi kampung apa hanya pergi tu je kampung apa koi 30,000 ye ni dapat ni हमारा कंपनी था वो बोलो अभी ये ना तो कोई रिसर्च सुना रिसर्च सुनने कोई पूरा ऐसे है इसलिए कोई बंदी फॉलो करते नहीं
Hojik thokliba kangluf ki irang asi sasan pairiba BJP na lebak sasan tawba heitabadagi thoklibani. Masigi responsibility BJP na pugadabani Kuki Jo community ki MLA Tarana Manipur da separate administration tanbada BJP yaugde haibasi opposition da leiba political party Tarana yabangamloi haidi. Ngasi Manipur Press Club ta pangthokiba pawgi mifom amada political party Taragi convener KSI Santan Haiki irang ase thuna loisinbagi mahuta opposition da tainaduna leiri BJP na non issue da puthokuna miyam gi wakal thaidok na bahonari BJP Manipur Pradesh ki president A Sarda Devi na media da haikiba tongan balengak tanbada BJP yaudi haibadu miyambu apang basibani masigi maral kupchin da bahonabani Kangluf ke irang thoklaba matung haukiba megi tarik taragani thoida Kuki Jo community ki MLA Tarana Manipur ke tongan balengak PBU haiduna India government ta takshin ki makhoi gi marakta sason paidiba BJP ki MLA taret yauribani hariba MLA taret adu disciplinary action lowbugi mahuta BJP na kankhatuna thamliba karigino BJP ki president na hariba asi ani shuba malem gi lanjau matamda German gi supremo Hitler na tawbaduga khenavalaiti haiki Megi ahumdagi horakkiba irang asi government ki intelligent fail oibadagini haina chief minister na phongdokrabani RSS ki chief Mohan Bhagawan na su hojik thokliba irang asi mafal lebaki khut yawi haina media da phongdokre Myanmar Bangladesh tagi changlakpa illegal immigrants singna tongan malingak Manipur da talakpani haikrabani Adu oirabadi hojik fawa India government na tumina lei silba karigino Manipur gi lamdam oiriba moreda state force sangba ngamdribasi yamna ikainingai ni haiki expensive course to the amateur talk game makoi to share we appeasement policy hai beta abhi moi meri tarah abhi yaad aba athwa kai moi si yaad aba loi appeasement policy to usna choir pane moi to si mo ye appeasement policy je man BJP le jai je abhi BJP je abhi after election BJP ki abhi MLA je manga ne ba 2022 kai se ani amana abhi janga dal piudagi abhi solution ki bani ba makoi na solution ki ba matam je makoi official si hai ne ba who should form matam da kari hai bharat janata party da makoi yaw se ji ji makoi September ki ani 2022 da yaw ne ba si abhi makoi ke no form ba si abhi si who should si yaw ne ba si official ne ba si court case lai District Mental Health Program, District Health Society, amasung National Health Mission Thawal na sinduna ngasi khangabok labor Rice Research Center holder kuntraga mathui suba World Mental Health Day ki thorom pangthokre. Mental health is a universal human right haiba timda pangthokiba thorom aduda Deputy Commissioner Thawal Ahanthem Subas, Chief Medical Officer Thawal Dr. Y Nokul, State Nodal Officer NMHP Manipur Dr. A. Ranita Devi, District Hospital, Sandelgi Senior Psychiatrist Dr. K. H. Robindro Amasung, District Nodal Officer DMHP Thawalna, Athoibu Mitung Singh Oiki. Athoibu Mitunglen Yuwaron Piraduna DC Thawal Ahanthem Subas Singha IAS na Haiki. Sen Yamna Pairabasu Yum Pajabada Lairabasu, Wakal Nabu Nungaitrabadi Punamak Arembani. Pajaba yumda leitrabasu sen paidrabasu nungaiba wakal khanba ngamlabadi nungai yaifoba mi oirabani psychiatrist doctor da chatpada hangoiba toroidabani ishada naba laina makal adugi chanaba doctor da layengba chatpani haina khanbiu matam suppada nungaiba wakal khanaba honasi district hospital Thawal se psychiatric doctor afaba yamna leiri maramasina relief camp singda leiriba singna psychiatrist doctor tanaba mathau lakabadi unaviu haiki human right na khonga risina mental health ki conception ko janawa migoi kudimoki mentally fit or mentally health di boy sesu mi kudimoki ko ya ko ya ko universal human right na ni hai ka koi government support di hai ka Saya memang cukup pendidikan ini mental health dari bukan wakil jinak menguai terjadi saya menguai juga wakil jinak menguai terjadi maupun
नुमाई में कार फजल को मचल कसु नुमाई बा हम तुम कसु वाखन से जो याद करती एंगो तक नुमाई खंतर अदु वाखन से नुमाई ले मीदुदी खापो हम ले सो नुमाई ले नोमरी इसम सब खोम न कोई से सो नुमाई ले हम मसी मेंटल हेल्थ से हम मनु को ये जब दिया mental health isi yang penting menjadi ini memang menjadi aktivitas waktu kali ini aduna relief candle isi ramu sih supaya kita terkata atau matlaga ekspert dari expert sih kami mau ya kali ini sih memang menjadi CMO Thawal Dr. Wainokul Singhana Fongdok Kibida Miyoi ba haibasi awaba nungaiba animak thengnagani masi punamak penthokpa ngamnanaba hotnaba tangai fadi wakal nungaiti haiduna nisa sasinba khaini churup guli ka hena sasinbana haksang manghanba khaktanatana wakal nungai hanba ngamloi masi tawroidabani awaba wakal khanbagi mahutta awaba du isagi laiminariba singda phongdokpa mathau tai haiki lamdam asida megi tarik ahumdagi miyoibagi minungsi machet ama fawu yaudraba chin kuki narco terrorist singna maitei singda onsinduna satharakhiba lan asina maram oiduna iramdam asigi apunba saktam ngaknabagi damak thawaina pontha pikraba athobu singi mafamda ikai khumnaba utpoina amasung isagi lamdam iramdam asida yum kai lanthum pumba mai thadok pikhiduna lanjena duna relief camp ta changjafum loduna wana leiriba miyoi lising kaya mama macha machin manau kaya shetna khainabagi makeup mirau khontana thallaba iramdam asida handak sahigi oina Thawbal dasu ningol chakoba pangthoklaroisi amasung karigomba hiram amatagi harau kumaisu pangthok biganu haina Thawbal apunbalo talgi secretary akoizam jiban kumarna thadurok pacheron amana khangalale Thawbalgi Internet Quality Assurance Cell na sinduna Climate Change Challenges 3C and Sustainable Development Highway Hiramda Numit Nini Satagadaba National Seminar Ama Manipuri University gi Vice Chancellor and Lokendro Singhana Haudoktuna Ngasidagi Waikomani Girls College Thawbalgi Hold Chataba Haukre Haudokpagi Thoramda Manipur University gi Vice Chancellor and Lokendra Singhana Athoiba Mitung Waikomani Girls College Thawbal gi Principal Professor H. Manoranjan Sharma Amadi Manipur University gi School of Science gi ex-Dean Professor Prate Yadavana Akhanaba Mitung oina saru yake Amadi Seminar sigam mari lenaba seminar amasu athoiba mitung singna fonki Ayuki session amadi nungtilgi session haina session ani thokna Manipur amadi atopa state tagi lakpa delegate kiana resource person oina saru yaduna fangthok kadaba seminar adubu hawdokladuna MU gi Vice Chancellor and Lokendron Hai Manipur gi oina hojik climate ki ahongba asi aduki matik ahongba leiri mamangda leramba data singa sangdam narubada pat kaya mangkhre nung subagi sang aduki matik hanthari umangi phibam soksilaklei maru oina miyamna sakanglaba aikoi gi loktak pat asisu nomonomagi pixilaklei honglakliba kaya asi yenglaga ngasi pangthokliba seminar asi yamna maru oiba miyamda kanaba pigadaba seminar ama soidana oigani haiki Leisabi Chanura Singh tagi luf ama oiriba Maitrabak Chanura Kanglei Pakna Hojik Thokliba Kangluf ki irang asida iramdam asigi saktam kaihan bayaroi haina kathok pagaloinana khungak liba volunteers singidama ngasi phowaksau ikai maning lekai da leiba YDC Youth Club ki khuthangda blanket kun amadi nongmada tangai fadana changba chana thangna polam kaya mateng pangkhrai Kangluk ki irang asina awaba tahalaba singda makata nasu angam mateng leptana pangkigani hairi Hojik paugi marakta natin na break matung pijage break ki matung yam na tun hanjarake Mami TV News pu miteng ta adon lebiu Isaigi surgi tanthada miyoiba aikhoigi pukning wakhalbu laina humduna puba ngamni samna haijarabada warabasu isai nungairabasu isai
असुमना मियोइबा अखोइगा इसैगा ततना थाना याद्रबा मरी अमदी चाउना लेरिबन ममी टीवी चॉइस अदोमगी पुगनिंग न खोइदाबा इसै खनबा खक्ता नत्तना तंगदु लेताद्रबा लमदम असिदा पुगनिंगी अपामसु फोंदोकपियु लाइफ ओइना संदोकजगदौरिबा प्रोग्राम असिदा अदोमसु कॉल चौबिरक्तुना सरुक याबियु अखोइगी कॉन्टैक्ट नंबर 9233577337 every Sunday 6 p.m. only on Mami TV Entertainment. Break matuna domo amukana taram loksari hoje makata pau sing mu pijari Manipur khunai asi democracy chatpa leibak ama oidibra natragana mobocracy chatpa leibak ama oidibra haina United Committee Drive Against Anti-Social and Illegal Migrants ki Publicity Secretary MD Asmir Khana khudek piduna thadorokpa cheron amana hanglakle Salivatha sigi tarik taraga mapanda Imphal iski takhel gi mafam amada maitei ningol anina Manau nupigi yumdagi sanlaurusi haiduna pangal driver ani nektuna pukraga driver ani amadi maiti ningol ani punna masing yamlaba miyamna kuki gi pot lawwa lakpani haibagi maralda tamthina pubi kraba yawba khetri bengun awang leikaidagi driver MD Sahir Elais Sana laikanaba ngamdana Imphal gi Ras Medicity Hospital da laikidre amadi mahak sahi kuntra gumdoi shuri hari Seronduna makha tarakpada Manipur asi rules of law and orders maintain tobangam dragadi lengak leibagi wahanthok leiribra asigumba mob culture gi thodok wathok kaya asinasu idea of Manipur amadi istil inau oibagi marakta akaibe kaya lakpa yai lengak nasu athuba matamda misi asigi matangda langla langjin puthoktana mara leibasing athuba matamda logi matung ina dandi pigadabani Misi asigi matang the same kiba JSina sangsilakpa khongjang khudingmakta the United Committee on Drive Against Anti-Social and Illegal Migrants Hatta Golafati na saugatkani amadi imung manunggi awabadasu saruk yari haina cherona dunapali District Health Society Imphal is amasung share and care wangkaining tempukri mafal sinduna World Mental Health Day lisingani kungomdoi ngasi Panchayat Bhavan DC Complex Imphal is the pangthokre Sahi siguna mental health is a universal and human right haiba team the pangthoke Thoromaduda NG Kumansa ADC Imphal is Dr. L Indira Devi Mission Director District Health Society Imphal is Amadi Dr. R.K. Lenin Singha Professor Department of Psychiatry Rimsna Chief Guest President Amadi Guest of Honor Singhoiki Thoromaduda Dr. R.K. Lenin Haiki Pukning Wakal Gilaina Asi Ngasidi Nong Monomagi Hengalaglay Laina asi atai laina gumna chop manana logadabani masi cancer diabetes typhoid gumna logadabani Pukning wakal gi laina naraba miyoi adu society asina atai laina gumna chop manana loraba matamda masi nabagi chang hantarkani Laina asi aruba amani haibasi malem asina yanade masi matam chana akhang ahiga tanaduna layeng horobadi fan mangami Laina asi mama mafana lotchinduna thamloidabani Pukning wakal gi laina naraba mibu sa sangumna lambida thadoktuna thamloidabani matam amadadi masi layeng naba hidak leiramdi adubu ngasiri saukhatlakpagi matung ina masi layeng naba hidak puthoklei Pukning wakal gi laina naraba mibu society na inthok loidabani haksang phona leiba haibasi mi khudingmakki right ni haiki Mental health is a universal human right. I believe. Ekoi na kana ki human right ko ekoi na kana to raise se. Pukning wasu ki anaba na ba koi chinina u chai su alam singita bakta koi right tu bara natraga nadri ko ekoi me ambi human rights of mental health. I was way there. I keep up to the day. Ani bang technology. Naru sing ku so ekoi na koi inthopi da ba koi na ting pang bi ba. Kana ko ibum da ta koi na re ko am sang na sogatli ko Any amna may amna udah may pijab apa lagi? Kau ini masa singsi class 10, 12 karang. Aduh, kumi makan dia nama mana na lain boleh, mas school kau ngamtre, aduh cukup thar ada sah sing, jangan sate, tumbuh jangan ngamte. Atau tu dah mawa apa lagi? Masih bu school sampai yang, tuition sampai yang sekarang.
Samata Party ki National Secretary General N.A. Kwan ngasi Imphal laktuna housing Manipur da thokliba Kanglup ki irang asi haktheng na yengshinkre. Hiram asigum mari lena ngasi Manipur Press Club ta phangthokiba pawgi mifam amada mahakna hai. Haukiba me ahumdagi satharakliba Kanglup ki irang asi yamna laibak thibani. Irang asida maral lejadraba mi kaya sikre mi lising humpu hena lanjena duna relief camp sing the lady. Yum kaya tangoi on krei khul kaya khuntak le state amari center government na irang asi thuna luisin handuna relief camp sing the wana leriba inmat sing masagi mayumda hanjin halu irang asi thuna luisin bada mahaki party na angam mating pangani loinana prime minister da thuna luisin ba taknagani haiki Paugi mifammadura Samata Party Manipur State Committee ki President Haji Ashraf Ali Saruyaki Andro Police Station Amadi CDO Imphal Isna Luchingba Combined Team Amana ngasi Yaripok Yambem Amadi Sangamdabi Village da Tibu Humbagi Tabak Chatabada KSCP Military Task Force ki miyoi manga masing yamlabu kulai ke kona na fare hari Police tagi fanga paung na hai farba miyoi singadudi Thawal Wangkhem mamang lekai dagi Singam Kavikant Singha Sahi Kuntraga Mathoi Sekta Mayai lekai dagi ngangom tang ba maitei sahi kuntra yaripok phanjakong dagi sadokpam nongpok ngan ba singha sahi kungani thoi mayang Imphal thana mamang likai dagi konsam anau singha sahi kunga taruk amari yaripok sangam dabi makha likai dagi MD Ilyas Khan sahi kuntrani makoi dagi maru taruk yawa .32 gi pistol ama .38 ki maru mari AK gi maru taruk insas ki maru taragani choi SLR gi maru kun mobile handset manga sell oina lupa lising aniga marfudra amari registration number thadaba Hyundai car ama fangi hari Parba sing aduna makoi mingon nigi namduna sell khaibagi thabakta Chennai haina masana phongdorei Parba sing adu Andro Police Station da makhata logi thabak lokhatna basinakre Numit Taranirom Hena Sabung Kok Kunau Sana Sabi Amadi Atai Tangnaba Kul Singda Kuki Militant Singna Numai Kapsindana Landaba Lep Durabamatung Ngasi Amuk Hana Maitei Kulda Numai Kapsilakre Hari Kunja Singna Pongdorak Pagin Matungina Ngasi Ayuk Anganba Pung Mangaga Makhairom Tabada Sana Sabi Maitei Kulga Tangnana Leba Simol Kuki Kuldagi Numai Round Ahum Kapsilaki Asok Apandi Audi Maitei Kunja Singnadi Numai Kapkidi Hojek Section Thorang Lokatle Hari Mayang Imphal Bengun Leba Bengun Higher Secondary School gi Geology Department ki lecturer Liakat Alebo Atopa Mafam da transfer to Yaroi Haina School Lasigi student union na ngarang Kongjang Sangshin Kiba Adu Maram Yamna Chadaba Kongjang Amani Haina School Lasigi School Management Committee ki Maike di Fongdorali Hiramasiga mari lena ngasi school asida fang thokpa paumi singa unaba amada school committee asige member chesam achobana mayang Imphal asigi MLA K Robindrona kan honaduna higher secondary gi level da pukhalakiba Bengun Higher Secondary School asida mamang da oja ke transfer to bolekre haribo oja sing aduna lenga ki niyom gi matungina transfer chat kiba matamda ihau amata hau kibaliti Adubo Handak Geology Department ki lecturer Liakat Alebo Atopa School amada transfer taukhraga mahaki mahutta Lilong Higher Secondary School Madrasa dagi oja ama transfer tharaklaba matam asida student union school management committee amadi principal knowledge amati piramdana khongjang sangsilakpa ase angakpa poi Maruine school asida hojiksu subject kayagi ojagi award palairibani hariba ojawa liba sidasu union ngasi fawba tumina leishinduna laklaga scandal kayada chenabagi mathakta school chang naina laktuna mahiroi singbu larik takpi tambigani khangdaba oja Liakat aligi matangda wa nganglakpa ase maram chadi Loinana mahi tamliba mahiroi singbu mahi tambagi mahutta lambi sorokta puthokna iho hawaliba asisu hariba oja asina mahiroi singbu khutlai oina sizinabani haina committee asina lawi maram asina siguma maram chadaba khongjang asi makhatana mahiroi singna tobiganu lengak nasu transfer tawraga masagi posting mafam da chattaba oja singi mathakta lokhatpham thokpa action sing lokhatpio haiki Art and Culture Chief Minister Tengbangi Makhada Thawal District Wari Liba Association Sinduna Numit Tarani Satagadaba All Manipur Wari Liba Competition Lisingani Kungumdoi Tentha Khongbal de Liba Tentha Multiplex Hall the Hodokre
Laikiraba Oja Kuntragi Mafom the Lake Katuna Ikai Kumnabu Utana Hodoki Batorum Aduda, Hanagi Minister Dr. M. Nara, Sangit Natakala Academy New Delhi Vice President S. Nava Sharma, Natak Academy Tentagi President T. Samu Amadi, Tawal District Wari Liba Association President Jugin Rona, Matangsina Atwaibu Mitung, Tauramapu Amadi, Akanaba Lingbirakpo Oiki. Nupa Kungamatwe Amadi Nupi Nipana competition Nasida Saruyari. Indian Red Cross Society IRCS Manipuri State Branch Amadi Thawal District Branch Anina Punna Kushamna Nasinduna Numit Humni Sumna Satagadaba First Aid Training Program Ama Ngasidagi Ketri Sanglen Thawal the Hokre IRCS Thawal District Branch ki Anova member Kayabusu Hapchin Bagaloinana Hodokiba Training Program Aduda IRCS Manipuri State Branch ki Managing Committee ki Chairman Narendra Ningombam SDPO Thawal Ibocha, IRCS Thawalgi Managing Committee Chairman Dr. KSS Manglem, Vice President Soibam Mangol Jao Amadi, IRCS Manipuri State Branch State Secretary Athokpam Nabachandrana, DICE member Singh Oina Saruyaki. Thorunga Mari Lenana IRCS Manipuri State Branch Managing Committee Chairman Narendra Ningombam Nahai, Volunteerism Gi Wakalon Amadi, Gun Singh Yaudana First Aider Ama Oibearoi. Maramasina IRCS ki Thongmi Singna Isa di Yauriba volunteerism gi wakalon adu hena saukat hananaba honaba amadi discipline labor volunteer ama oinanaba honaba tangai fodi haina phongdoki. Hojik pausing asigi loisilakpada aroibada maroi pausing amana pijari. Relief camp to Changja from Loudon Leriba, Lever Card 5 Imung Lissing Amada, Angang Sing Mahima Sing Tamanabagi Damakta, Imung Amamamda Sel Oida, Lufwa Lissing Mangagi Mating Pankre. Hojik Tokliba Kanglup Kirangasi, BJP na Lebak Sasan Toba Haitabri, Toklibani, Maramaduna, Masigi responsibility, BJP na Pugadabni Haina, all political party Tarana Fongdokre. Amade Khangabok Labor Rice Research Center holder Kuntraga Matui Suba World Mental Health Day Thoram Pangtokre. Ngasigidamagtadi matang sida MAMI TV Prime Time News in People of Sinjare Midyang Tabir Punpo AMARJIT THOKCHOM na amukana kurumjari.